ꯄꯦꯄꯔꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯈꯥꯗ ꯆꯅꯨꯂꯦꯝꯕꯤꯒꯤ ꯁꯤꯒꯅꯦꯆꯔ ꯇꯧꯔꯤꯕꯗꯨꯁꯨ ꯌꯦꯡꯂꯛꯂꯝꯃꯤ ꯏꯔꯥ ꯆꯦꯜꯂꯤꯕ ꯄꯤꯗꯨ ꯊꯤꯡꯒꯠꯄ ꯉꯝꯗ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯏ ꯗꯤꯚꯣꯔꯁ ꯄꯦꯄꯔ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯃꯁꯥꯗꯣ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯡꯈꯤꯕꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯐ꯭ꯂꯣꯔꯗꯨꯗ ꯈꯨ ꯀꯨꯜꯂꯒ ꯐꯝꯊꯔꯛꯂꯦ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯈꯜꯂꯨꯗꯕꯅꯤ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯂꯩꯕꯅ ꯑꯁꯤꯒꯨꯝꯕ ꯐꯤꯔꯦꯞ ꯂꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯋꯥꯈꯜꯗ ꯇꯧꯔꯨꯗꯦ ꯆꯅꯨꯂꯦꯝꯕꯤꯒꯤ ꯋꯥꯈꯜꯗ ꯃꯕꯨꯛꯅꯤꯡ ꯏꯔꯥꯡ ꯂꯥꯡꯕ ꯐꯥꯎꯔꯛꯂꯤꯕ ꯑꯃꯗꯤ ꯃꯥꯅ ꯇꯧꯈꯤꯕ ꯂꯥꯟꯈꯤꯕ ꯉꯥꯡꯈꯤꯕ ꯑꯊꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯆꯅꯨꯂꯦꯝꯕꯤꯅ ꯉꯁꯤ ꯂꯧꯔꯝꯂꯤꯕ ꯐꯤꯔꯦꯞꯁꯤꯅ ꯃꯥꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯐꯝꯗꯒꯤ ꯃꯥꯒꯤ ꯍꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯤꯀꯨꯞꯁꯤꯗ ꯈꯜꯂꯛꯏ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯇꯧꯐꯝ ꯈꯪꯗ ꯄꯪꯀꯞꯇ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯐꯅ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯑꯃ ꯐꯪꯂꯕꯁꯤꯗꯗꯤ ꯃꯥ ꯀꯞꯇꯕ ꯉꯝꯂꯛꯇ꯭ꯔꯦ ꯆꯅꯨꯂꯦꯝꯕꯤ ꯂꯩꯔꯝꯗꯕꯁꯤꯗꯁꯨ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯐꯝꯃꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯃꯁꯥꯗꯨ ꯐꯥꯊꯖꯔꯗꯨꯅ ꯁꯣꯔꯗꯨ ꯉꯥꯏꯍꯥꯛ ꯁꯥꯟꯅꯩ ꯑꯗꯨꯒ ꯃꯈꯥꯗ ꯑꯃꯨꯛ ꯊꯨꯅ ꯀꯨꯝꯂꯛꯂꯒ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯩꯃꯥ ꯍꯜꯂꯛꯄꯒ ꯅꯐꯤꯒ ꯑꯝꯇ ꯍꯣꯡꯗ꯭ꯔꯗꯤ ꯀꯩꯗꯧꯔꯦ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯍꯪꯂꯛꯏ ꯆꯅꯨꯂꯦꯝꯕꯤꯗꯤ ꯏꯃꯥ ꯃꯄꯥꯝꯗ ꯃꯕꯨꯡ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯂꯩ ꯍꯥꯏꯗꯅ ꯄꯣꯠ ꯌꯦꯡꯕꯤꯕ ꯆꯠꯈꯤꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯔꯦꯡꯉꯝꯕ ꯃꯁꯥꯗꯣ ꯈꯔ ꯐꯥꯊꯖꯔꯛꯏ ꯃꯃꯤꯠꯇꯨ ꯐꯠ ꯎꯏꯁꯤꯜꯂꯒ ꯁꯣꯔꯗꯨ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯊꯔꯛꯏ ꯔꯥꯁꯤꯗꯨ ꯉꯁꯤ ꯃꯆꯥꯒꯤ ꯃꯑꯣꯡꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯆꯥꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯑꯇꯣꯟꯕ ꯀꯩꯗꯧꯔꯒꯦ ꯅꯃꯥꯏ ꯅꯃꯤꯠꯀ ꯏꯉꯥꯡ ꯉꯥꯡꯉꯤ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ ꯅꯪꯕꯣ ꯄꯥꯔꯤꯉꯝꯕꯗꯨ ꯃꯃꯥꯕꯨ ꯎꯔꯒ ꯃꯄꯤ ꯏꯔꯥ ꯑꯃꯨꯛ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯤꯗꯨ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯅꯥꯀꯜꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯤꯠ ꯌꯥꯝ ꯆꯤꯛꯏ ꯑꯗꯨꯒꯤ ꯒꯨꯂꯤ ꯂꯩꯕ꯭ꯔꯥ ꯍꯪꯒꯦꯅ ꯇꯧꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯔꯥꯁꯤ ꯃꯆꯥꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯂꯒ ꯄꯨꯛꯅꯤꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯏ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯍꯪꯗꯕꯅꯤ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯃꯤꯡ ꯄꯟꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯃꯆꯥꯅ ꯉꯁꯤ ꯃꯃꯧꯕꯨ ꯍꯪꯂꯛꯄꯁꯤꯗ ꯋꯥꯈꯜꯗꯨ ꯈꯔ ꯅꯨꯡꯉꯥꯏꯖꯔꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯆꯅꯨꯂꯦꯝꯕꯤꯗꯨ ꯍꯜꯂꯛꯂꯦ ꯀꯥꯒꯤ ꯕꯦꯜꯀꯣꯅꯤꯗ ꯂꯦꯞꯇꯨꯅ ꯉꯁꯥꯏ ꯃꯈꯩ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕ ꯄꯥꯔꯤꯉꯝꯕꯗꯨ ꯆꯅꯨꯂꯦꯝꯕꯤꯗ ꯌꯦꯡꯂꯛꯂꯝꯃꯤ ꯆꯅꯨꯂꯦꯝꯕꯤꯁꯨ ꯌꯨꯝꯗ ꯆꯪꯂꯛꯂꯦ ꯄꯥꯔꯤꯉꯝꯕꯗꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩ ꯁꯣꯝꯗ ꯆꯅꯨꯂꯦꯝꯕꯤ ꯀꯥꯗ ꯀꯥꯔꯛꯇꯨꯅ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯔꯒ ꯊꯣꯔꯛꯂꯦ ꯃꯥꯅ ꯉꯁꯥꯏ ꯇꯦꯕꯜꯗ ꯊꯅꯝꯕ ꯄꯦꯄꯔꯗꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯄꯥꯔꯤꯉꯝꯕꯅ ꯊꯦꯡꯅꯔꯝꯂꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯊꯣꯔꯛꯂꯒ ꯃꯈꯥꯗ ꯀꯨꯝꯒꯦ ꯇꯧꯕꯒ ꯄꯥꯔꯤꯉꯝꯕꯅ ꯇꯨꯡꯗꯒꯤ ꯑꯝꯇ ꯉꯥꯏꯈꯣ ꯆꯅꯨꯂꯦꯝꯕꯤ ꯆꯠꯂꯝꯕꯗꯨ ꯂꯦꯞꯂꯒ ꯃꯥꯏꯗꯨ ꯈꯖꯤꯛ ꯂꯩꯁꯤꯜꯂꯛꯏ ꯄꯥꯔꯤꯉꯝꯕ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯦꯄꯔꯗꯨ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯁꯤ ꯀꯩꯅꯣ ꯆꯅꯨꯂꯦꯝꯕꯤ ꯆꯤꯝꯕꯥꯜꯗꯨ ꯈꯖꯤꯛ ꯆꯤꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯈꯣꯏꯅꯤꯒꯤ ꯗꯤꯚꯣꯔꯁ ꯄꯦꯄꯔꯅꯤ ꯃꯈꯥꯗ ꯁꯥꯏꯟ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯔꯅꯤ ꯌꯥꯝ ꯌꯥꯡꯅ ꯀꯩꯁꯨ ꯈꯟꯗꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯄꯥꯔꯤꯉꯝꯕꯗꯨ ꯃꯕꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯕꯗꯨ ꯎꯠꯇꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕꯒꯤ ꯗꯤꯚꯣꯔꯁ ꯆꯅꯨꯂꯦꯝꯕꯤ ꯍꯟꯗꯛꯁꯨ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯒꯤ ꯋꯥꯍꯟꯊꯣꯛꯇꯣ ꯅꯪ ꯑꯩꯒꯤ ꯃꯔꯛꯇꯗꯤ ꯂꯩꯇ꯭ꯔꯦ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯑꯩꯕꯨ ꯐꯨꯠ ꯆꯩꯗꯨꯅ ꯑꯣꯠꯄꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯕꯨ ꯂꯝꯂꯥꯟꯕꯤ ꯑꯃꯒꯨꯝ ꯏꯟꯊꯣꯛꯄꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯐꯝꯁꯤꯗ ꯑꯩꯒꯤ ꯍꯛ ꯑꯃꯠꯇ ꯄꯤꯗꯅ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯁꯦ ꯈꯥꯡꯗꯨꯅ ꯂꯩꯅꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯗꯣ ꯉꯁꯤꯗꯤ ꯂꯣꯏꯈ꯭ꯔꯦ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯥꯡꯂꯕꯁꯨ ꯄꯨꯟꯁꯤꯁꯦ ꯏꯊꯟꯇ ꯁꯨꯝ ꯂꯦꯟꯈꯤꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯨꯗꯤ ꯂꯩꯔꯤ ꯄꯥꯕꯨꯡꯒꯤ ꯆꯍꯤ ꯑꯣꯜꯂꯛꯄꯒꯤ ꯀꯔꯃ ꯂꯣꯏꯕꯒ ꯅꯨꯃꯤꯠ 2 ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯩ ꯌꯨꯝꯗ ꯆꯠꯂꯅꯤ ꯅꯨꯃꯤꯠꯇꯨ ꯐꯥꯎꯕꯗꯤ ꯅꯪꯒꯤ ꯅꯀꯥꯗ ꯃꯇꯝ ꯈꯔ ꯇꯥꯡꯖꯈꯤꯒꯦ ꯃꯁꯤꯒꯤ ꯑꯌꯥꯕꯗꯨ ꯃꯇꯪꯗꯤ ꯏꯐꯝꯗ ꯄꯤꯕꯤꯌꯨ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯏꯃꯤ ꯐꯥꯎꯕ ꯅꯪꯒꯤ ꯅꯃꯥꯡꯗ ꯎꯍꯟꯗꯅꯕ ꯑꯩ ꯍꯣꯠꯅꯒꯦ ꯃꯈꯥꯗ ꯁꯥꯏꯟꯗꯨ ꯇꯧꯁꯤꯟꯕꯤꯔꯣ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯕ ꯃꯇꯨꯡ ꯆꯅꯨꯂꯦꯝꯕꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯛꯏ ꯆꯅꯨꯂꯦꯝꯕꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯃꯥꯕꯨꯗꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅ ꯈꯜꯂꯛꯀꯅꯨ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ ꯃꯔꯝꯁꯤꯅꯁꯨ ꯈꯥꯏꯅꯕꯒꯤ ꯐꯤꯔꯦꯞꯁꯤ
ꯂꯧꯕ ꯉꯝꯂꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯈꯥꯏꯅꯕ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯥꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯥꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯉꯥꯡꯕꯤꯗꯨꯅ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯄꯤꯗꯅ ꯂꯥꯛꯂꯤꯕ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨꯁꯨ ꯈꯥꯡꯗꯨꯅ ꯂꯥꯛꯂꯒ ꯑꯃꯨꯛꯁꯨ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯋꯥꯍꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯟꯕꯤꯈꯤꯕ, ꯉꯥꯡꯂꯛꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯥ ꯇꯁꯦꯡꯅ ꯋꯥꯔꯧꯈꯤꯕꯅꯤ꯫ ꯄꯥꯔꯤꯉꯝꯕꯗꯨ ꯃꯥꯅ ꯇꯧꯈꯤꯕ ꯃꯃꯥꯡꯊꯛꯇ ꯃꯥꯅ ꯂꯥꯜꯂꯨꯕ ꯃꯌꯥꯝꯗꯨ ꯃꯍꯥꯛ ꯈꯪꯗꯕ ꯅꯠꯇꯦ꯫ ꯄꯨꯝꯅꯃꯛꯇꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯧꯅ ꯉꯥꯡꯅꯗꯨꯅ ꯇꯧꯈꯤꯗꯕꯅ ꯃꯥꯅ ꯍꯥꯏꯒꯦ ꯈꯟꯕ, ꯃꯥꯅ ꯅꯤꯡꯂꯤꯕ, ꯃꯥꯅ ꯐꯥꯎꯔꯤꯕ ꯑꯃꯗꯤ ꯃꯥꯅ ꯉꯁꯤ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯂꯤꯕ ꯑꯁꯤꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗ ꯃꯇꯣꯝꯇ ꯑꯋꯥꯕ ꯑꯃ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯃꯥꯅ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯨꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯉꯁꯤ ꯆꯅꯨꯂꯦꯝꯕꯤꯅ ꯃꯥꯒꯤ ꯁꯦꯡꯗꯣꯛꯅꯕ ꯇꯥꯟꯖꯥ ꯑꯃꯠꯇ ꯄꯤꯔꯝꯗ, ꯃꯥꯒ ꯇꯥꯟꯅꯔꯝꯗꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯇꯧꯔꯒ ꯂꯩꯔꯝꯕ ꯑꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛꯇꯨꯒꯤ ꯃꯍꯨꯠ ꯑꯁꯥꯎꯕꯔꯣꯝꯗ ꯑꯣꯟꯈ꯭ꯔꯦ꯫ ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯍꯥꯏꯕꯗꯨ ꯈꯜꯂꯛꯏ꯫ ꯄꯦꯟ ꯑꯃ ꯂꯧꯔꯨꯔꯒ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯄꯦꯄꯔꯗꯨꯗ ꯌꯥꯝ ꯊꯨꯅ ꯁꯥꯏꯟꯗꯨ ꯇꯧꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯦꯕꯜꯗꯨꯗ ꯊꯅꯝꯂꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯁꯥꯏꯟ ꯇꯧꯊꯣꯔꯛꯄꯗꯨ ꯎꯕꯗ ꯆꯅꯨꯂꯦꯝꯕꯤ ꯃꯊ꯭ꯋꯥꯏꯗꯨ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯄꯦꯄꯔꯗꯨꯗ ꯇꯧꯔꯤꯕ ꯁꯤꯒꯅꯦꯆꯔꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯛꯏ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯥ? ꯅꯐꯝꯗ ꯑꯌꯦꯠꯄ ꯂꯩꯔꯔꯣꯏ꯫ ꯃꯇꯝ ꯈꯔꯗꯤ ꯅꯪꯒꯤ ꯅꯥꯀꯥꯗ ꯌꯦꯠꯆꯈꯤꯒꯦꯀꯣ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯄꯥꯔꯤꯉꯝꯕꯗꯨ ꯃꯕꯨꯛꯅꯤꯡꯒꯤ ꯋꯥ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗ ꯆꯅꯨꯂꯦꯝꯕꯤꯒꯤ ꯋꯥꯈꯜꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯆꯤ ꯃꯆꯤ ꯎꯡꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯆꯅꯨꯂꯦꯝꯕꯤꯗ ꯋꯥ ꯍꯥꯏꯅꯕꯒꯤ ꯊꯧꯅꯥꯗꯨꯗꯤ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ, ꯍꯥꯟꯅꯒꯨꯝ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯂꯩꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯂꯛꯇꯕꯅ ꯑꯍꯤꯡ ꯇꯨꯝꯊꯅꯕ, ꯋꯥꯈꯜ ꯈꯟꯗꯅꯕ ꯍꯥꯏꯗꯨꯅ ꯅꯤꯁꯥꯗ ꯇꯥꯏꯅꯔꯛꯏ꯫ ꯃꯁꯥꯗꯨꯁꯨ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ꯫ ꯃꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯃꯅ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯕꯅ ꯃꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯁꯤꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯔꯥꯁꯤꯒꯤ ꯃꯃꯥꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯅꯣꯡꯃꯇ ꯎꯠꯇꯦ꯫ ꯍꯥꯟꯅꯗꯤ ꯆꯅꯨꯂꯦꯝꯕꯤꯁꯨ ꯅꯣꯡꯃꯇ ꯀꯧꯅ ꯉꯥꯡꯅ ꯇꯧꯔꯨꯗ꯭ꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ, ꯊꯦꯡꯅ ꯊꯦꯡꯅ ꯍꯜꯂꯛꯄꯗꯨ ꯄꯥꯔꯤꯉꯝꯕꯅ ꯈꯪꯗ꯭ꯔꯕꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯗꯨꯝ ꯉꯥꯏꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯌꯨꯝꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯅꯣꯡꯃꯒꯤ ꯀꯥꯏꯗꯅꯕ ꯍꯣꯠꯅꯔꯤ꯫ ꯌꯥꯏꯐꯕꯅ ꯄꯥꯔꯤꯉꯝꯕ ꯑꯃꯗꯤ ꯃꯣꯏ ꯑꯅꯤꯒ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯕ ꯔꯣꯁꯟꯒ ꯃꯥꯒꯤ ꯅꯨꯄꯤ ꯄꯨꯔꯒ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯛꯂꯤ꯫ ꯍꯌꯦꯡꯁꯦ ꯁꯟꯗꯦꯁꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯣꯏ ꯄꯨꯟꯕꯒꯤ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯛꯏ꯫ ꯄꯥꯔꯤꯉꯝꯕꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯆꯅꯨꯂꯦꯝꯕꯤꯒ ꯅꯛꯅ ꯂꯩꯅꯤꯡꯕ, ꯃꯥꯕꯨ ꯎꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯕꯗꯨꯅ ꯃꯅꯥꯛ ꯅꯛꯁꯤꯟꯅꯕꯗꯤ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯣꯏ ꯑꯅꯤ ꯗꯤꯚꯣꯔꯁ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄ ꯈꯨꯗꯤꯡ ꯅꯤꯁꯥꯗ ꯑꯗꯨꯝ ꯇꯥꯏꯅꯔꯛꯏ꯫ ꯉꯁꯤꯁꯨ ꯃꯃꯥꯟꯅꯕ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯄꯨꯔꯒ ꯀꯣꯏꯕ ꯆꯠꯄꯁꯤꯗ ꯌꯥꯅꯈ꯭ꯔꯦ꯫ ꯆꯠꯃꯤꯟꯅꯅꯤ ꯈꯟꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯅ ꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯥꯈ꯭ꯔꯕ ꯁꯝꯕꯜ ꯑꯗꯨꯕꯨꯗꯤ ꯀꯥꯎꯈ꯭ꯔꯒ ꯆꯅꯨꯂꯦꯝꯕꯤꯗ ꯀꯔꯝꯅ ꯋꯥꯁꯤ ꯍꯧꯗꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯗꯨ ꯇꯨꯝꯕ ꯆꯪꯂꯛꯂꯦ꯫ ꯄꯥꯔꯤꯉꯝꯕꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯉꯥꯊꯔꯒ ꯃꯈꯣꯡ ꯅꯥꯝꯃꯅ ꯀꯣꯟꯁꯤꯜꯂꯒ ꯅꯥꯝꯃꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯂꯝꯕꯅꯤ꯫ ꯃꯥ ꯆꯪꯂꯛꯄ ꯎꯕꯗ ꯐꯣꯟ ꯃꯦꯠꯁꯤꯟꯅꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯃꯤꯠꯆꯤꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯗ ꯈꯖꯤꯛ ꯌꯦꯡꯉꯤ꯫ ꯆꯅꯨꯂꯦꯝꯕꯤ ꯐꯃꯨꯡꯗꯨ ꯁꯦꯝꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯄꯥꯔꯤꯉꯝꯕꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯍꯥꯏꯔꯛꯏ, ꯔꯤꯀ꯭ꯋꯦꯁ ꯑꯝꯇ ꯇꯧꯖꯒꯦ꯫ ꯀꯥꯗꯨꯗ ꯃꯣꯏ ꯑꯅꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯆꯅꯨꯂꯦꯝꯕꯤꯁꯨ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯁꯥꯗꯨ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯄꯥꯔꯤꯉꯝꯕ ꯋꯥꯗꯨ ꯑꯗꯨꯝ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯍꯌꯦꯡꯁꯦ ꯏꯃꯥꯟꯅꯕ ꯑꯅꯤꯒ ꯑꯩꯒ ꯄꯨꯟꯁꯦꯅ ꯍꯥꯏꯕ, ꯑꯗ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯎꯅꯔꯛꯁꯦꯅ ꯍꯥꯏꯅꯕ꯫ ꯑꯗꯨꯗ ꯆꯅꯨꯂꯦꯝꯕꯤ ꯚꯥꯞ ꯇꯥꯔꯗꯨꯅ, ꯑꯗꯨꯗ ꯑꯩꯁꯨ ꯆꯠꯂꯨꯁꯤ, ꯁꯤ ꯅꯠꯇ꯭ꯔꯣ? ꯄꯥꯔꯤꯉꯝꯕꯗꯨ ꯃꯥꯒꯤ ꯋꯥꯗꯨꯗ ꯏꯁꯝ ꯁꯝꯅ ꯈꯨꯝꯂꯛꯏ, ꯍꯣꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨꯂꯦꯝꯕꯤ ꯃꯕꯨꯛꯇ ꯌꯥꯝꯅ ꯋꯥꯔꯧꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯩꯅ ꯏꯀꯥꯏꯕ ꯅꯪꯒꯗꯕ ꯌꯨꯝꯁꯤꯗꯒꯤ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯂꯒꯗꯕꯁꯤꯗꯤ ꯈꯪꯕꯤꯗ꯭ꯔꯦꯀꯣ? ꯑꯗꯨꯒ ꯉꯁꯤꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯑꯩꯕꯨ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯅꯪꯅ ꯑꯄꯥꯝꯕꯁꯤꯃꯁꯨ ꯑꯩꯅ ꯂꯩꯔꯤꯉꯩ ꯅꯪꯒꯤ ꯅꯤꯡꯕꯗꯤ ꯊꯨꯡꯍꯜꯂꯝꯃꯒꯦꯀꯣ? ꯑꯁꯤ ꯈꯟꯗꯨꯅ ꯁꯣꯔꯗ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ
ꯑꯩꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯔꯤ ꯌꯨꯝꯁꯤꯗ ꯂꯝꯂꯥꯟꯕꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯕꯁꯨ ꯑꯩꯕꯨ ꯃꯇꯝ ꯈꯔ ꯆꯪꯖꯐꯝ ꯄꯤꯕꯤꯕꯒꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯌꯨꯝꯁꯤꯒꯤ ꯃꯄꯨꯅ ꯍꯥꯏꯕ ꯋꯥꯗ ꯑꯩ ꯍꯤꯛꯇꯣꯛꯆꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯀꯥꯡꯈꯜꯗꯨ ꯌꯦꯞꯁꯤꯜꯂꯒ ꯍꯤꯞꯈ꯭ꯔꯦ ꯆꯅꯨꯂꯦꯝꯕꯤꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯥꯔꯤꯉꯝꯕ ꯌꯥꯝꯅ ꯄꯦꯟꯖꯗ꯭ꯔꯦ ꯊꯃꯣꯏꯗ ꯑꯅꯥꯕ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯆꯠꯃꯤꯟꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯄꯁꯤꯗ ꯍꯔꯥꯎꯁꯨ ꯍꯔꯥꯎꯔꯛꯏ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯒ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯈꯨꯗꯤꯡ ꯂꯝꯂꯥꯟꯕꯤ ꯂꯝꯂꯥꯟꯕꯤ ꯑꯩꯅ ꯇꯥꯅꯤꯡꯅꯤ ꯈꯟꯕ꯭ꯔꯥ ꯈꯪꯗꯦ ꯃꯥꯅꯁꯨ ꯌꯥꯝ ꯗꯤꯚꯣꯔꯁ ꯇꯧꯅꯤꯡꯉꯤꯁꯤꯅ ꯀꯩꯒꯤꯅꯣ ꯑꯩꯅ ꯕꯤꯂꯦꯟꯗ ꯍꯤꯔꯣ ꯑꯣꯜꯂꯛꯇꯧꯔꯀꯥꯟꯁꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯆꯅꯨꯂꯦꯝꯕꯤꯒꯤ ꯐꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯗꯣ ꯑꯌꯨꯛ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯆꯠꯁꯦ ꯍꯥꯏꯕꯅꯦ ꯆꯅꯨꯂꯦꯝꯕꯤꯗꯤ ꯈꯨꯝꯂꯛꯇ꯭ꯔꯦ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯈꯣꯟꯗꯨꯗꯤ ꯈꯤꯇꯪ ꯀꯜꯂꯞ ꯍꯥꯏꯈꯤꯕꯅꯤ ꯃꯃꯥꯏꯗꯨ ꯆꯅꯨꯂꯦꯝꯕꯤꯒꯤ ꯐꯃꯨꯡ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯍꯤꯞꯊꯔꯛꯏ ꯃꯊꯟꯇ ꯇꯥꯖꯅꯕ ꯃꯑꯣꯡꯗ ꯃꯆꯤꯟꯗ ꯇꯨꯃꯤꯟꯅ ꯁꯣꯜꯂꯛꯏ ꯒꯨꯗ ꯅꯥꯏꯠ ꯏꯆꯟ ꯑꯁꯤ ꯍꯥꯏꯔꯒ ꯍꯌꯦꯡ ꯆꯠꯃꯤꯟꯅꯔꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯑꯌꯨꯛꯇꯨ ꯃꯅꯦꯝ ꯔꯥꯁꯤꯒꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯒ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯁꯨ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯏ ꯄꯥꯔꯤꯉꯝꯕꯁꯨ ꯉꯁꯤꯗꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖꯕ ꯂꯣꯏꯈ꯭ꯔꯦ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯐꯣꯔꯃꯦꯜ ꯁꯥꯔꯠꯇꯨꯃ ꯈꯨꯗꯥꯡ ꯍꯥꯏꯐꯦꯠ ꯇꯦꯛꯀꯠꯂꯒ ꯂꯤꯠꯂꯤ ꯒ꯭ꯔꯦ ꯀꯂꯔꯒꯤ ꯐꯣꯔꯃꯦꯜ ꯄꯦꯟ ꯑꯃ ꯁꯦꯠꯂꯤ ꯌꯦꯠ ꯊꯪꯕ ꯈꯨꯗꯥꯡꯗꯨꯗ ꯁ꯭ꯇꯦꯟꯂꯦꯁ ꯁ꯭ꯇꯤꯜꯒꯤ ꯘꯔꯤꯗꯨꯃꯁꯨ ꯁꯤꯖꯤꯜꯂꯤ ꯑꯗꯨꯒ ꯁꯤꯠ ꯅꯥꯟꯅ ꯀꯛꯂꯤꯕ ꯃꯁꯝꯗꯨ ꯌꯦꯠꯂꯣꯝꯗ ꯄꯩꯔꯞ ꯍꯥꯠꯂꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯆꯅꯨꯂꯦꯝꯕꯤ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯆꯅꯨꯂꯦꯝꯕꯤꯁꯨ ꯁꯣꯝꯗ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯔꯛꯂꯦ ꯏꯆꯝ ꯆꯝꯕ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯇꯣꯞꯁ ꯑꯃ ꯂꯤꯠꯂꯤ ꯃꯣꯔꯣꯛ ꯑꯀꯥꯕ ꯃꯆꯨꯒꯤ ꯑꯃꯨꯕꯅ ꯃꯄꯥꯟ ꯆꯟꯕ ꯃꯨꯒꯥ ꯁꯨꯠ ꯑꯃ ꯁꯦꯠꯂꯛꯏ ꯃꯁꯝꯗꯨ ꯀꯣꯝꯂꯞ ꯇꯧꯅ ꯁꯝꯕꯨꯟ ꯄꯨꯜꯂꯤ ꯃꯥꯏ ꯅꯥꯀꯟ ꯅꯥꯀꯟꯗ ꯁꯥꯏ ꯈꯔꯁꯨ ꯊꯥꯗꯔꯤ ꯅ꯭ꯌꯨꯠ ꯀꯂꯔꯒꯤ ꯂꯤꯞꯁꯇꯤꯛ ꯑꯃ ꯁꯪꯂꯒ ꯏꯆꯝ ꯆꯝꯅ ꯀꯦꯔꯛꯏ ꯍꯥꯏ ꯍꯤꯜꯁꯇꯨꯒ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯄꯥꯔꯤꯉꯝꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨꯗꯨꯗ ꯊꯣꯜꯂꯛꯂꯤꯕ ꯐꯅꯦꯛ ꯐꯤ ꯃꯆꯨꯗꯨꯒ ꯀꯥꯗꯨꯃ ꯄꯨꯡꯉꯥꯟ ꯉꯥꯟꯕꯒꯨm ꯇꯧꯏ ꯆꯅꯨꯂꯦꯝꯕꯤꯗꯤ ꯄꯥꯔꯤꯉꯝꯕꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤꯉꯝꯕ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯑꯃꯗ ꯂꯩꯔꯛꯏ ꯏꯁꯇꯤꯌꯔꯗ ꯀꯨꯝꯈꯤꯕꯗꯨ ꯇꯥꯕꯗ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯁꯨ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯃꯃꯥ ꯔꯥꯁꯤꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯨ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ ꯉꯁꯤꯅꯁꯨ ꯑꯍꯥꯟꯕꯅꯤ ꯃꯈꯣꯏ ꯑꯅꯤꯈꯛ ꯀꯣꯏꯕ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯄꯗ ꯃꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯔꯥꯁꯤꯗꯤ ꯃꯃꯧꯒꯤ ꯃꯇꯧꯁꯤꯗ ꯄꯪꯍꯥꯗ ꯍꯔꯥꯎꯖꯩ ꯁꯣꯝꯗ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯨꯞꯁꯤꯡꯗꯨ ꯊꯦꯡꯅꯗꯨꯅ ꯃꯣꯏꯅ ꯆꯠꯀꯗꯕ ꯃꯐꯝꯗꯨꯗ ꯄꯨꯟꯅ ꯌꯧꯔꯛꯂꯦ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯧꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯍꯤꯗꯥꯛ ꯈꯔ ꯈꯔꯁꯨ ꯄꯥꯏꯁꯤꯟꯅꯕꯒ ꯏꯀꯥꯏꯕꯒ ꯈꯪꯅꯗ꯭ꯔꯦ ꯌꯥꯏꯐꯕꯅ ꯄꯥꯔꯤꯉꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯄꯥꯔꯤ ꯆꯍꯤ 2ꯗꯤ ꯍꯦꯜꯂꯝꯂꯅꯤ ꯅꯪꯅ ꯂꯨꯍꯣꯡꯂꯤꯁꯦ ꯀꯩꯅꯣ ꯏꯃꯨꯡꯒꯤ ꯃꯤ ꯍꯦꯟꯒꯠꯅꯅꯕ ꯔꯣꯁꯟꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯍꯣꯏꯅꯦ ꯏꯃꯥꯗꯨ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯃꯃꯤꯠꯇ ꯃꯁꯨ ꯎꯅꯤꯡꯂꯝꯂꯅꯤ ꯑꯩꯈꯣꯏꯗꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤ ꯈꯔ ꯅꯧꯖꯈꯤꯒꯦ ꯃꯌꯥꯝꯒꯤ ꯋꯥꯗꯨꯗ ꯄꯥꯔꯤꯉꯝꯕꯗꯨ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ ꯃꯃꯤꯠꯇꯨ ꯆꯅꯨꯂꯦꯝꯕꯤꯗ ꯐꯂꯞ ꯐꯂꯞꯁꯨ ꯌꯦꯡꯉꯤ ꯆꯅꯨꯂꯦꯝꯕꯤꯗꯤ ꯋꯥꯔꯤꯗꯨ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯉꯥꯡꯁꯤꯜꯂꯛꯏ ꯏꯀꯥꯏꯕꯒ ꯀꯔꯤꯒ ꯅꯣꯛꯅꯤꯡꯗ꯭ꯔꯁꯨ ꯅꯣꯛꯁꯤꯟꯅꯔꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯐꯤꯕꯝꯁꯤ ꯑꯇꯩꯗꯨꯅ ꯈꯪꯗꯕꯒꯤ ꯍꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯃꯥꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤ ꯄꯥꯔꯤꯉꯝꯕꯒꯤ ꯃꯃꯥꯏ ꯉꯥꯛꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯃꯥ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯃꯗꯤ ꯐꯥꯎꯏ ꯃꯕꯨꯛꯇ ꯈꯜꯂꯛꯂꯝꯃꯤ ꯑꯁꯨꯛ ꯅꯛꯅ ꯂꯥꯞꯅꯔꯕ ꯇꯣꯔꯕꯥꯟ ꯑꯅꯤꯒꯤ ꯃꯇꯧꯒꯨꯝ ꯅꯛꯁꯤꯟꯅꯕ ꯌꯥꯔꯔꯣꯏꯗꯕ ꯏꯕꯥꯅꯤꯒꯤ ꯃꯔꯤꯅꯤ ꯃꯄꯥꯜ ꯊꯣꯡꯗ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯐꯖꯕ ꯃꯔꯤ ꯑꯃ ꯑꯣꯏꯅ ꯎꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯤ ꯌꯥꯏꯐꯕꯒꯤ ꯂꯣꯏꯅꯕꯤ ꯅꯦꯟꯁꯤꯅ ꯈꯨꯅꯤꯡꯅ ꯍꯥꯏꯐꯦꯠ ꯏꯟꯕꯣꯏ ꯀꯩꯋꯣꯏ ꯇꯧꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯈꯟꯅꯕ ꯌꯥꯕ ꯖꯥꯠꯅꯤ ꯂꯦꯝꯕꯤ ꯆꯅꯨꯂꯦꯝꯕꯤꯗꯨ ꯃꯇꯣꯝꯇ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯝꯕꯒ ꯈꯪꯕꯣꯏ ꯀꯩꯋꯣꯏ ꯐꯠ ꯍꯥꯏꯔꯛꯏ ꯍꯣꯏ ꯔꯣꯁꯟꯅ ꯑꯗꯨꯅꯤꯅꯦ ꯁ꯭ꯋꯁꯇꯤꯒꯤ ꯈꯦꯔ ꯉꯥꯏꯔꯕꯅꯤꯀꯣ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯂꯛꯏ ꯋꯥꯔꯤꯗꯨꯗ ꯆꯅꯨꯂꯦꯝꯕꯤꯗꯤ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯥꯔꯤꯉꯝꯕꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯐꯝꯗꯤ ꯈꯪꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯇꯩ ꯃꯅꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯁꯤꯗ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯥꯈ꯭ꯔꯕ ꯁꯝꯕꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯃꯣꯏ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯕꯁꯨ ꯍꯥꯏꯖꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯨꯗꯤ ꯂꯩꯍꯟꯈꯤꯗ꯭ꯔꯦ
ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯍꯜꯂꯛꯅꯔꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯀꯔꯤ ꯋꯥꯔꯤꯕꯨꯗꯤ ꯁꯥꯟꯅꯔꯨꯅꯤ? ꯆꯅꯨꯂꯦꯝꯕꯤꯁꯨ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯩꯍꯧꯔꯤꯕ ꯆꯠꯂꯤꯕ ꯑꯆꯠ ꯑꯋꯣꯡꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯂꯥꯛꯏ꯫ ꯄꯥꯔꯤꯉꯝꯕꯗꯤ ꯁꯥꯏꯠ ꯃꯤꯔꯔꯗꯨꯗ ꯎꯔꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯨ ꯑꯃꯨꯛ ꯌꯦꯡꯖꯩ꯫ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠꯇꯨꯒꯤ ꯐꯖꯕ, ꯃꯥꯏꯊꯣꯡꯗꯨꯒꯤ ꯅꯤꯡꯊꯤꯕ, ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯀꯜꯂꯛꯄ ꯐꯥꯎꯅ ꯐꯖꯕꯤ, ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯂꯝꯂꯥꯟꯕꯤꯗꯨ ꯌꯦꯡꯅ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯅꯥꯛꯇ ꯅꯛꯅ ꯑꯁꯨꯝ ꯂꯩꯅꯦ ꯍꯥꯏꯔꯕꯗꯤ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯑꯗꯨꯝ ꯆꯠꯅꯤꯡꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯒꯥꯔꯤꯗꯨ ꯌꯨꯝꯗ ꯊꯧꯖꯤꯜꯂꯛꯇꯨꯅ ꯒꯦꯔꯦꯖꯇ ꯊꯝꯅꯔꯦ꯫ ꯑꯅꯤꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯆꯪꯅꯔꯛꯏ꯫